Na amukasu Kapnakhre numit kharani thokludraba matungda ngasi nungthil pung 2 rom tarakpadagi hauraga nungthilgi pung 5 ga makhai rom tarakpa faubada ukrul district litan PS na konba chepu kuki khulgi nongpoklomda leiba sekibung naga khulgi village volunteer singagi marakta drone thagalakpagi wahaudagi khul aningi marakta khulai paiba masal onsenaduna nongmai Kapnakhre nakalani magna nongmai maru chama yangkhaidagi chani rom kapnaki nongmai kapnabagi makhol tabadagi central force singna bom khara kapsinbadagi nakal ani nongmai kapnaba lepki thaudo sida sopan yaukide hairi fazin khiba naga taruk thadoknaba mieng changbiu haina united naga council na union home minister da chepisin kre kimgi shutdown pung 9 amuk sangthakre kuki national front p KNFP amasung lailon wifi khulna fazin khiba naga taruk thadok hanbada mieng changbiu haina united naga council na union home minister amisa da cherol pisin kre marak sida kuki NP Manipur kimna chatharakpa national highway shutdown pung 9 gi amuk sangthakre UNC ki president NG Lorho general secretary Barahyo sangsad Anina Senapati district ki DC ki khutangda pisin ki bacherol aduna hai Manipur tamna hengalakliba wathok lanthok sing makata na chauthoraktringai KNFP amasung lailon wifi khulna fazinduna thamliba naga furuf ki mioi taruk thadokna ba union home minister na hakthengna na yengsinbiu eyewitness amasung atai khudam kaya gi matung ina naga taruk asi kuki custody da lei haiba khanglabani makoi taruk aduga punna famina kiba nupi amasung angang taragani thoi thadurakiba aduda nupi singdugi mapuroiba kuki na fauba mamit magna uhobrabani Amaromda fauriba taruk adu KNFP gi custody da hadoklamlagani haibagi chingnaba su leiri marak asida Manipur leingana thaba amata paikhatana leiba asina miyamda chauba pendaba amapoknare maduda sunatana Manipur da leiriba security forces singna thabak amata paikhatana leiriba asi KNFP gi luchingba thangboy kipken asi deputy chief minister nemcha kipken gi nupa oibana ngamdrabara haibagi chingnaba su leiri pumnama asi gi yenglaga fazin kiba naga taruk hingna natraga sina puthoktura miyamda sinanaba akanba mieng changbiu haina cherol aduna makha tari Nakal amaromda naga singna fazin kiba Kukising thadura haiduna Kuki NP Manipur na lauthokiba shutdown pung 9 makata na sangthakre lupase ki secretary information and publicity Janghaulun Haukif na thadurakpa cherol amana ireng naga amasung senapati area da fazinduna thamliba Kuki Jo Furuf ki mioi sing asi fawba thadoktuna thamliba asiga mari leinana shutdown sangdokpagi warep asi lobani haina su cherol aduna makha tari Imai Chan Luwang BJP da amuk yaukre BJP ki mapangal adoki batik kali sarda Mahakna BJP da changlakpa ngakningai karisu oide politician ni Nimai Chan Janata Dal United JDU gi wangangloi oiramba hanagi minister Nimai Chan Luwang BJP da amuk yaurakpagi homecoming thoram pangthokre Manipur da BJP ki mapangal aduki matik kalli haina BJP Manipur Pradesh ki president A Sardana fongdokre Nijai Pachu thekta leiba thambal sangnen da ngasi pangthokiba thoram amada party sida amuk hana yauraklaba Nimai Chan Luwang amasung mahaki machanupa Gokul Luwang bu chief minister Yumnam Khemchana party President A Sarda Home Minister Govindas Konthau jamna lengyang huktuna makhoi anibu taramna oki taramna okpagi thoram aduda wangangladuna A Sarda na hai Manipur da BJP gi mapangal sonthare hainariba aranbani Manipur da hokiba matamda thokiba khudongcha da basengi marakta party na nongna ming chanbagi thamkiba target mioi lakh manga adumak mai pangna enroll tawbangamki mamangda pangthokiba MP election da BJP maithi hoba si party gi mapangal sonthabagini hainariba si aranbani handaki mikhal nattaba mamangda BJP na vote mai pakhiba MP gi mikhal da fangkiba vote ki changdagi handak maithi hoba vote ta chada tara hena BJP na vote fangki ngasi BJP da amuk hana yauraklaba wangkhem AC dagi hanagi minister Nimai Chan Luwang amasung maki machanupa si party na taramna okpada natana achauba thajaba thamli makhoi ani na honaduna wangkhem AC BJP mandal da chauna ahongba purakani haibagi thajaba thamli haina mahakna fongdoki ngasi nauna yaurakhiba Nimai Chan Luwang da paumi singna hangba wahangda paukhum piraduna hai mahakna ruling party oiriba BJP da yaurakliba asi mahaki oijaba thiba nate party sina Manipur gi irang loisinduna tangdu leitaba purakpada saruk yanabagi damak bani haiki JDU da leiringai ruling party hunduna wanganglamba amana party sida amuk yausilakpagi matangda hanglubada mahakna BJP da yaurakpa ngakningai oide mahak politician amani haiki Manipur ki ching amasung tamda lona yadaba singi mathakta security na ukai takkadoribra Stan Command gi GOC NC na governor ga unakre lamdengdagi khuchukhulai sing amasung kedar mari fagatkre Manipur da lalhobagi irang lairakpadagi kumja 1980 gi aroiba saruktagi state asigi mafam pomnamak disturbed area status da lehalaga Armed Forces Special Power Act 1958 chana halaktuna security force na counter insurgency operations CI Ops sing chatharakpaga loinana law and order maintenance tawraklingai gi chairakta May 3 2023 dagi hauraduna kanglup masel gi
ꯂꯥꯟ ꯊꯣꯔꯛꯄꯗꯒꯤ ꯑꯣꯏꯍꯜꯂꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇ ꯂꯩꯕ ꯂꯣꯟꯅ ꯌꯥꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯎꯀꯥꯏ ꯇꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯅꯔꯛꯂꯤ꯫ ꯋꯥꯍꯪ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯛꯂꯤꯕ ꯀꯨꯝꯖꯥ 2029 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯍꯪꯅꯕ ꯍꯧꯅꯔꯛꯈꯤꯕꯅꯤ꯫ ꯆꯩꯔꯛꯁꯤꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯒꯤ ꯏꯁꯇꯔꯟ ꯀꯃꯥꯟꯗꯒꯤ ꯖꯦꯅꯔꯦꯜ ꯑꯣꯐꯤꯁꯔ ꯀꯃꯥꯟꯗꯤꯡ ꯏꯟ ꯆꯥꯔꯖ GOC-INC ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ BM B ꯀ꯭ꯔꯤꯁꯟꯅ ꯂꯨꯆꯤꯡꯕ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯂꯣꯛ ꯚꯕꯟꯗ ꯂꯥꯛꯇꯨꯅ ꯒꯚꯔꯅꯔ A.K. ꯕꯂꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ GOC-INCꯅ ꯒꯚꯔꯅꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗ ꯁ꯭ꯄꯤꯌꯔ ꯀꯣꯔꯒꯤ ꯀꯃꯥꯟꯗꯔ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯒꯤꯔꯤꯁ ꯀꯥꯂꯤꯌꯥ ꯑꯃꯁꯨꯡ ꯏꯝꯐꯥꯜꯒꯤ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗ ꯂꯩꯕ IGAR ꯁꯥꯎꯊ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯒꯧꯔꯕ ꯁꯔꯃꯁꯨ ꯂꯣꯏꯅꯔꯛꯈꯤ꯫ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯅ ꯒꯚꯔꯅꯔꯒ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝꯗ ꯆꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯉꯁꯤ ꯎꯅꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯛ ꯚꯕꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯇꯨꯅ ꯀꯔꯤ ꯀꯔꯝꯕ ꯃꯇꯥꯡꯗ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯒ ꯒꯚꯔꯅꯔꯒ ꯎꯅꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯐꯣꯡꯗꯣꯔꯛꯇ꯭ꯔꯕꯁꯨ GOC-INCꯅ ꯂꯨꯆꯤꯡꯕ ꯂꯥꯟꯃꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯒꯚꯔꯅꯔꯒ ꯎꯅꯈꯤꯕꯒꯤ ꯋꯥꯐꯝꯗꯤ ꯂꯣꯛ ꯚꯕꯟꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤ꯫ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯂꯣꯛ ꯚꯕꯟꯗ ꯂꯥꯛꯇꯨꯅ ꯒꯚꯔꯅꯔꯒ ꯎꯅꯈꯤꯕꯒꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯐꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯑꯃꯁꯨꯡ ꯐꯤꯚꯝ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯀꯔꯝꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯒꯚꯔꯅꯔꯗ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯈꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯂꯥꯛꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛꯁꯤꯡꯁꯨ ꯒꯚꯔꯅꯔꯗ ꯄꯥꯎꯗꯝꯈꯤ ꯍꯥꯏꯔꯤ꯫ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇ ꯂꯩꯔꯤꯕ ꯂꯣꯟꯅ ꯌꯥꯗꯕ ꯊꯤꯡꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄ, ꯃꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯗꯦꯄ꯭ꯂꯣꯏ ꯇꯧꯕ ꯑꯃꯁꯨꯡ ꯃꯇꯝꯒ ꯆꯨꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯒꯥꯔꯤꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯅ ꯉꯔꯥꯡ ꯂꯝꯁꯥꯡ PS ꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯗꯤꯡꯗ ꯂꯩꯉꯥꯛꯀꯤ ꯑꯥꯔꯃꯤꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯌꯣꯟꯕꯒꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃ ꯐꯪꯕꯗꯒꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯑꯈꯟꯅꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯈꯤ꯫ ꯃꯗꯨꯗ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯛꯆꯥꯏꯗꯒꯤ ꯍꯩꯁꯅꯥꯝ ꯊꯣꯃꯥꯁ 28 ꯑꯃꯗꯤ ꯍꯩꯕꯣꯡꯄꯣꯛꯄꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯔꯥꯝꯕꯝ ꯇꯣꯝꯇꯣꯝ 28 ꯐꯥꯒꯠꯈꯤ꯫ ꯃꯈꯣꯏꯗꯒꯤ ꯏꯟꯆꯥꯔꯖ LMG ꯑꯃ, ꯅꯣꯡꯃꯩ ꯑꯁꯤꯒꯤ ꯃꯦꯒꯖꯤꯟ 3 ꯑꯃꯁꯨꯡ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 13 ꯔꯤꯀꯣꯚꯔ ꯇꯧꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯐꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯉꯩꯗ ꯃꯈꯣꯏꯒ ꯂꯣꯏꯅꯕ ꯈꯔꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯅ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯗꯝꯂꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ ꯆꯦꯟꯅꯕ ꯅꯤꯡꯊꯧꯖꯝ ꯔꯥꯀꯦꯁ ꯑꯃꯗꯤ ꯆꯤꯡꯉꯥꯈꯝ ꯃꯍꯦꯁ ꯀꯧꯕ ꯀꯦꯗꯔ ꯑꯅꯤꯁꯨ ꯐꯥꯒꯠꯈꯤ꯫ ꯐꯥꯒꯠꯂꯕꯁꯤꯡꯗ ꯋꯥꯍꯪ ꯄꯥꯎꯟ ꯆꯠꯊꯕꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯁꯦꯞ ꯁ꯭ꯇꯥꯏꯜ ꯂꯥꯟꯁ ꯀꯣꯔꯄꯣꯔꯦꯜ ꯅꯥꯎꯔꯦꯝ ꯕꯤꯖꯣꯏ ꯑꯦꯂꯥꯏꯁ ꯃꯆꯥꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯈꯨꯠꯂꯥꯏ ꯌꯣꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯡꯗꯁꯨ ꯂꯨꯠ ꯇꯧꯔꯛꯄ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯔꯨꯁꯤꯡ ꯌꯣꯟꯕꯗ ꯆꯦꯟꯅꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯂꯝꯗꯤꯡꯗ ꯂꯩꯕ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯀꯦꯝꯞꯇ ꯊꯤ ꯍꯨꯝꯕꯗ AK ꯁꯦꯔꯤꯁꯀꯤ ꯔꯥꯏꯐꯜ 13, 9mm ꯄꯤꯁꯇꯣꯜ 3, M21 ꯔꯥꯏꯐꯜ 3, M4 ꯔꯥꯏꯐꯜ 1, M16 ꯔꯥꯏꯐꯜ 3, .22ꯒꯤ ꯔꯥꯏꯐꯜ 1 ꯔꯤꯀꯣꯚꯔ ꯇꯧꯈꯤ꯫ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯑꯌꯨꯛ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯂꯨꯞ ꯑꯁꯤꯒꯤ ꯀꯦꯝꯞꯀꯤ ꯐꯦꯟꯁꯤꯡ ꯋꯥꯡꯃꯒꯤ ꯑꯀꯣꯏꯕꯗ ꯄꯥꯛ ꯁꯟꯅ ꯑꯃꯨꯛ ꯊꯤ ꯍꯨꯝꯕꯗ AK ꯁꯦꯔꯤꯁꯀꯤ ꯔꯥꯏꯐꯜ 12, M ꯁꯦꯔꯤꯁꯀꯤ ꯅꯣꯡꯃꯩ 3, ꯁ꯭ꯅꯥꯏꯄꯔ 1, ꯀꯥꯔꯕꯥꯏꯟ 1, ꯒ꯭ꯌꯥꯁ ꯒꯟ 1, ꯑꯦꯌꯔꯒꯟ 1, ꯁꯣꯠꯒꯟ ꯁꯤꯡꯒꯜ ꯕꯦꯔꯦꯜ 9, ꯄꯝꯞ ꯑꯦꯛꯁꯟ ꯁꯤꯡꯒꯜ ꯕꯦꯔꯦꯜ 2, ꯗꯕꯜ ꯕꯦꯔꯦꯜ 3, ꯁꯤꯡꯒꯜ BBL 2, 2-inch ꯃꯣꯔꯇꯥꯔ 2, RPG 7 1, ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯖꯥꯃꯔ, ꯕꯣꯝꯒꯤ ꯃꯆꯥꯛꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯔꯤꯀꯣꯚꯔ ꯇꯧꯈꯤ ꯍꯥꯏꯔꯤ꯫ SPꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯨꯠ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯂꯣꯒꯤ ꯋꯥꯡꯃꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯄꯥꯎ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯤꯕꯤꯌꯨ, ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6:30 ꯇꯥꯔꯛꯄꯗ ꯍꯩꯔꯣꯛ PSꯅ ꯀꯣꯟꯕ ꯍꯩꯔꯣꯛ ꯄꯥꯔꯠ 3 ꯂꯤꯇꯥꯟ ꯋꯥꯡꯃꯗ ꯀꯥꯔ Hyundai i20 MN04P 2191 ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯔꯛꯈꯤꯕ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯀꯩꯊꯦꯜ ꯃꯃꯥꯡꯗꯒꯤ ꯊꯣꯛꯆꯣꯝ ꯃꯪꯂꯦꯝ ꯑꯦꯂꯥꯏꯁ ꯕꯣꯅꯤ ꯅꯤꯐꯨ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ TH ꯏꯅꯥꯎ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯏꯀꯟꯅꯕꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ CBIꯅ ꯑꯥꯔꯃꯤꯒꯤ ꯀꯔꯅꯦꯜ ꯑꯃ ꯐꯥꯔꯦ꯫ ꯑꯥꯔꯃꯤ ꯑꯣꯅꯔꯁ ꯀꯣꯔ AOC ꯏꯁꯇꯔꯟ ꯀꯃꯥꯟꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯀꯔꯅꯦꯜ ꯑꯃ ꯂꯨꯄꯥ ꯂꯥꯈ 50ꯒꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ CBIꯅ ꯐꯥꯔꯦ꯫ ꯐꯥꯔꯕ ꯑꯥꯔꯃꯤꯒꯤ ꯀꯔꯅꯦꯜ ꯑꯁꯤꯅ ꯀꯥꯟꯄꯨꯔꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯇꯦꯟꯗꯔ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯔꯝꯕꯅꯤ꯫ ꯃꯍꯥꯛꯄꯨ CBIꯅ ꯗꯦꯜꯂꯤꯗ ꯄꯨꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯀꯔꯅꯦꯜ ꯑꯁꯤꯗ ꯅꯠꯇꯅ CBIꯅ ꯑꯛꯁꯠ ꯑꯒꯔꯋꯥꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯥꯔꯝꯁꯇꯟ ꯒ꯭ꯂꯣꯕꯦꯜ ꯂꯤꯃꯤꯇꯦꯗꯀꯤ ꯃꯊꯛꯇ ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫